Rajniti Haibasi Meeoi Kharagi Karbar Natte. Bharat Sarkarna COVID-19 gi lockdown da taitheng fanglaba praja miyam gi damak lauthokhiba lupa crore lakh kun gi economic package aduna lockdown da chawna taitheng fangliba nomagi suraga chara taliba lairaba miyoi singda hakthengnana hojik phawbada kanaba kyamu pikhrabage mahusada gi Bharat Sarkarna tongan ba maming thonduna lairaba praja miyam gi damak lol amadi scheme kya matam gi lauthokduna lakle Praja Mayam gi scheme singdi khabar da radio da television da oina mapung fana phanganduna su lakle adubu luribadi lairaba miyamna hakthengnana kanaba singdu mapung fana phangnana ba changduna thiruba amadi tanaruba matamdadi Mahabharat ki chakravyuh changba chap manaraman ayambane hai singlaba guru drone gi shishya Arjun natraga machanupa Abhimanyu natana chakravyuh changba kanasu ngamkhide masidasu Abhimanyu changba hairaga thokpa haitaduna Krishna tauraga puthokibagi warisu leiribane aduna Bharat Sarkarna lairaba singda piba kanaba sing ningthina lauge hairabadi Arjun gum hai singba mathau tare khwaidaki wari nangliba lairaba praja miyamna kanaba singdu hakthengnana araiba pambaida phangba yabagi mechanism thoidokna ngasigi democracy asida leiti haiba yai democracy gi wahal thok ECI na karino napsa PMJKY MG narega amadi social security act na chingba scheme singna piriba kanaba sing ngasi suri nomliba lairaba praja miyamda kadai phawba phanglibano khangdabana ayamane kanaba singdu nikina khangba amadi senkhul khangduna lauba ngamba mioi kharaduta bot thadage lairaba nakoi toklodi nongmata hairakte masigi mahut Praja miyamna India gi electoral politics asi respect tauri haibagi so tawba yanaba amadi miyam dagi sakti lauba yananaba namthaki upai kya sijinaduna phamungda yataduna leiriba karisu khangjadribi hanubi ima ivel fawba poduna putholaga bot thada hale bot kaduna sarkar bu semkhraba senjau paibasingi yakada thabak kudimak tawkhragani praja miyambuna politically socially amadi economically gyan mangnanaba wathok amata mapung phana losiloi amaromda democracy asigi marumda policy kya semduna miyamgi unity thugainanaba singchep thajinduna charangnaba kya su thollagane praja singna pendabadagi protest tawrurabadi miyamgi wathok adu mapung phana losinbagi mahutta hanagum matam khara pangthananaba pen killer kapagi thabak torkani mabuk lamlabadi awuba khuding chaning bahaibasi mioi bagi hauna sani hairiba laiwa asi khangba senjau paiba mahadol singna chamjaraba micham kayada formula asi panduna koi thakpa ngasi su leptre electoral politics ki manungda lairiba asengba saktam du udananaba ningthireba machu kya mapan thongda taisinduna mega festival amagum sahi manga khudingi bharatta election chatharakle nomagi mabuk thananaba honabada lairaba mioi kyadi democracy gi wahal thok senjau paibasingna sanariba drama khudingmakki horakfam khanjilubagi matam leite karamna society asida thokliba crisis sing solve tawduna santi leiba chokhatpa leiba ohengade khanbusu oithokte micham praja singna aram khorang fawre khanglaba matamdata hai singlaba mioi khujok kharanam festival gum pangthokliba election matamda miyamdagi sakti launanabagi damak lupa chamnga lising yensille masidabu aram khorang fawre khanglaba praja singna karamna lauroidage lupa taradang pirabasu lauba masana tabani khudam oina charam naraba sa singna thanna leiba sarang manungda sadum khara langsilubada sa singduna munaraga charoidabagi maram leibra punamaksi ngasigi democracy system asina tohanmane masinani democracy satliba leibak asida chada marfugi misingna lairaba oiriba India da British ki loilam sasal lairingai matamdugi brain faraba mioi kayada British Raj ki clerical wakidama Indian Civil Service ICS exam thalduna selection tawrambagi system adu India dadi haujiksu chathare Charles Cornwallis na semlamba ICS officially oina Imperial Civil Service exam da khallaba kedar singda matamdugi British colonial gi se sangi thabak sing tahollame machimak loilam sandokpa laifak singna tawramba education system ne adubu Sardar Bhai Patel na ing sok lising amaga chamapal nifugu nipalda ICS dagi IAS haina maming onduna ngasi phawba India da sathaduna lakle brain fava skill leiba haibasidi
productive force kidam anauba puthokpa tijin humjinba development natraga invention togodaba mioi kanglupni ngasigi education system asina maru oina target tawribasi kok leiba hai singba mioi singbu government gi clerk ohenba natraga na machinery ohenbane masimakna larik yamna paba bookworm oiba mioi eyamba government natraga na corporate sector singda clerk natraga na machinery oigalle ngasigi education system sina mahi wangna tamluraba naha karur kya thabuk phangdabagi crisis leiriba asina system asigi achouba asoiba leire habasi mayek sengna takle India da maru oina school college amadi university singi branch hub oiriba mahiroi singna Rajniti Haibasi sokna samna yadaba posak amagum khale politics haibasidi steer kaba ngamdraba brain rest oina leigadaba ahal oiba hanuba singna tawgadabani haina inthoklaga thamle adubu grassroots tagi hauraga university fawba ningthina political consciousness leiba yamnamak mathau tai ngasi society asida thokliba crisis sing amadi problem khudimaki haurak famji politics nani haibasi ngasigi promen education gi textbook ki syllabus ta yaude corruption haibasi politics haibasi dagi maru oina tholakpani haibasi ju syllabus ta pande rajniti haibasi di mioi kharagi professional gi mongda misam miyam de yauba yadabum inthoklaga thamle miyam da political consciousness leitaba asimakna mioi khujok kharana politics si makoi gi silpham amagum puning ma maikaida haibadi amukna norokta amukna patalda uipu puduna leire system asigi manungda MP MLA amadi minister sing hongdok hongjil tawbana thoina hongba porak loi taseng harabada ngasigi political system asidi script amatada director amana direction piduna stage amadi dress hongduna sanaba lilaga chap mane namaksina corruption haibasi miduna oktabagi mabuk fattabagi huranbani haina ngasigi capitalist democracy asina micham miyamda khalalle miduna faraga haibadi pingang setpa sadhu amana prime minister natraga chief minister orabadi corruption amata tawroidaba miyamgi fanabata tawrkadabagi wakal fawalle tasengbadi corruption haibasi mioi kharana maning tamna masagi lantung pakatpai haliba ngasigi political system asina thohanbane miyamna thabak suraga mioi kharana miyamgi humang mamalbu maning tamna I chupanba yahanba amasung miyamgi lan thumbu mioi kujok kharana masagi private property amagum maning tamna sijinaba yahanba amadi lut tawba yahanbagi ningtamba adusu ngasigi democracy system asina pit masina maram oiraga rajniti haibasi mioi kharagi kwaidagi kanaba karbar oikhre miyamgi sakhau mari pairiba lonana lengak sakti gi suplisu pairibasi senjau paiba capitalist singni haibasi miyam punna khangminarase aduga rajniti haibasina society asibu yomduna thamliba maruiba sel adubune khudam oina irungi mamutpu yomduna thamliba maku adubuni hairabasu yai leibak ama chakhotpa micham miyambu nungai hanba maithiba pumnamak political ga loina mari leinei miyamna rajniti neinaduna ningtina khanglaba matamdata leibak ama khunai ama ahongba chakhotpa purakpa ngamgane aikoina politics hairaga sarkar sembagi BJP Congress natraga Trinamool da vote thadabagi wakal khanbadi lale politics na tholak wathok khudimak politically solve tawgadabani crisis khudimak permanent oina solve tawba natrabadi pel killer kapagum matam khara leraga amuk horakani masak thiba amuba mida cosmetic taisinduna fajahalabasu midugi brain amadi hatti thoina ahongba leiroi all while in new battle haibaduga chap manai masigi cosmetic process asibu political science ki tamda reformation kawe reformation tawduna ngasi phawba laklabasu miyamgi problem amadi crisis singdi upung fan amata loisinba ngamde maram maduna reformation gi mahutta change haibadi ahongba awonba amagidamak micham praja punamak rajniti haibasi ningtina analysis tawduna khangminaba yamnamak maru oire hojik thokliba black money gi thabuk fangdabagi lairabagi corruption gi crisis mayam si ngasigi capitalist democracy system asina solution tawba ngamdrabadi chatnariba political system asi miyamna langthokpa nattaga humjin khraga masibu solve tawba ngamgadaba system ama thiba mathau tare